Hello everyone, mayam bukurumjari. Ngasigi mathel sidi yamna hawba mathel ni koigi pan ga nga ga thongjarakadoine. Aduga pan ga nga ga thongbase ai si ahanba oina thongrebako. Ado ahanba thongbadu da yam hawba dugi aina second try tawraga mayam ga damakta video se aina namjaraga mayam da share tawjarakpane. Ado yamna sho hawi ko pan ga nga ga thongbase toiju to hendabi da thongdoine. Aduga mahi se am hawi nga sisu koigi katla ne bako katla atawbune aduga thongjarakadoine atay nga ga di thongdri ko idi ayamana katla se ayamba pamjabani naina katla se ga thongjarakadoine do mayam food combo oina aina semjarakpada khoigi morok metpa amane adagi chamfut amane tawwe bako ado morok metpa duna sida leijare morok metpa sisu ai dum share tawjarake adudi mayam chakluk sisu yengminarase kamaina semge habdo chakluk tuna sida leijare pan ga nga ga thongba mairen chamfut ama morok metpa ama konanaba khoigi mana masing maroi mapang khara hape ko ado ai thongnanaba sem sajarage pan khara logjare pan se aina size mana boina logjare mayamna any pan ama ekta lobi be yare khoi chaba yaba pan to aduga chaba yaba pan ai dum loina bukti yai ko yadaba pan di lobiru no lengdoini aduga nga sina smaina si tawthoga thamjare ko adudi ai pan se hana phutjarage maku khokta bida ai phajana chamthoga ising khitang hapani aduga sise phutlane bako amuk tangka amaga adum thangda jarage yam thuna jumul anobane bako sise aduga maroi mapang semjarage moro atekpa khara logjare sing ama logjare ko smaina sigi changjida aduga chanam khara logjare ko chanam se aina kuppa du dane khokpa du kuirane na smaina dum sujanjare adum subada su dum kengra dawne ko toigrane na adu sise hana phajan subirane ko khonda grinder da leraga di grinder na dum subirasu yare sigi changsi da lokthokpirane bako adu pan du su ingda halaga makuji khokthokpirani pan ji khitang naubagi ko munba henbagi tawe ado yamna kana di oide mundaba munbadi munmanbadi oide ko dum chap chare na khale ai wakhanda to smai taraga ingthalaga makuji khokthokpirane bako adu di thawngong na ba jang je semna na ba ai khang ama patra ma logjare any patra ma ekta lobi be yai ko ai di khang da tawjarage na tawbane hangam thaw khara logjare thaw je sara kan da khogi tilau asoibe se si hana ngobirane bako da si phajana hana ngorani aduga khogi hapa yaba maroi marang kai me am se hapakadoine bako ado nga hing namdana ba hing khitang hapjanjare ngasai suba khogi moro atekpane singne chanamne subado adu da si hapchalaga si hana phajana ngobidoine sisu anauba flavor mo oyebako aduda ina mayam da share tawbane mayam smaina try tawga amtang chabiyo bako khogi morok atekpa ki sok tawbosiga sing chanam sujalaga pulap sok tawbose sigi manam flavor atopa ma thuebako aroma ma thokpa haitare do mahau su kitang thieleba do phajana ngawraba mtungda khoina chili powder turmeric powder ado si hapaga machu phajana ba si hana ngawbi horageba kon hapasu yai ko ado machu kitang phajade habege aina hana thau da ngawhoraga di machu phajana bagi tawjabane phutlaga khoktoga thamba pando ado kitang di munba amani di yauksalameba ko ado aina tapna tapna olage to mun adum khara petsangibedo adu oireba ko sise ado mayamna phutpiba kanda amuktang kamaga khogi mungan boi taragadi omdabida phatlong onthok lokthokpibedo adumaina tawbiro aige se kitang munjan mangareba ko ado matum kaidaba humari budi yawe duga mahi je hapchanbirani duga lonbirani bako ngaktang lonbirani ba khogi nga kai hapaga kasu kuira roiba sidi ko pan si mulle degi nga du ju tawthoga hana dei thammabani na ko da nga ju hapchanbirani aduga dum saugat halaga sisi kuidana dum si dum loire bako ngaktang saugat halase yam kana di oluba yadreba dum mahi se dum chang amada hapirani isana chanagadaba changdu da ko aduga thum hapchanbirahurani aduga saugat halase bako makha yam kan otpadina taba tamna sai otpiraga thumdo makha da changthagina bado yam hawbani ko mayam si se amtang try tawbiyo duga saugatle tu saugalabani na khogi garam masala eni apamba isana chanaba garam masala ama ekta hapchen bi yare aidi bmc si am haraw hawjeba ko mahaw ma se mahaw ma dum yawbani bmc se duga si se ngaktang lon birase mahi khitang nangjale hai kan do dum logdaraga dum yare bako da fadigom kitang soijanbirani fadigom se yam tange mapun kg da chani pi sidaisa mapun oina yoleba ko moi sida yonbate to mayam texture se yengbiyo hawni hawroi habdu su comment da pongdok piramo aduga
mayamna thongbada sumaina thongbra kari kari hapaga thongba yabage nga panga haibadasu mayam comment da phongdokpiramo panga nga ga thongbase akoigi nga ayaiba thaga de dum thongneidana ko aduga aina sumaina thongaga jabse anira khakta ngairi ko dum pan thongba pan ga hawaijar ga thongba dagi pan ironba adu mayam di dum sanaidana adum morok metpagi amuk recipe ai semjarage ko koigi morok afutpase angang ba khara ma laujare morok u morok tak matek amaga laujare aduga thumjiga si hana phajana nai khaijarage ba mayam khon so noi bane hanan nungai ja ne sise yam thuna tumbai tare ngari kitang hapsanjare ko ngari se lauraga hapirasu yare ngalaga hapirasu yare aidi se angan boina laujare ado si phajana sujan minarani aduga nga atawba ma hapsanjare ko koigi u morok nga atawbaga nga ayaibaga sumet padum hawbani dana dudugi aina si maru man thokcharaga phajana sujalani ko du phajana mekhaira kanda adum koigi maroi mapang hapsan biraga dum yarani ado kitang kangmalle haidana ini ising kitang hapaga sigi magi texture se kitang langthok hange na tawbani yam hawe morok u morok met pasisu ko ngaga morok met pa hainari nina dem hawe sumaina met pasu ri loirabanina si lokthok charage aduga mai maroi mapang tilau dagi phadigom adum are ba dum hapsan bibe yare tuning khok hapsan bibe yai ko aduga aidi sumaina si sidang oina tawjarage di noi khairaga thambirani adu mayam chamfut ki de aina mayam da recipe de hapsadre ko chamfut te khoina mairen ariba duneba aina chini kitang hapaga phujabani mahi yam yaudabida de thongba du loirabanina semba saba loirabanina mathel se sida leijare panga nga ga thongba morok metpa dagi kona naba tuning khok khara dagi naushek lei khara aduga sisina saigi chamfut aina mairen chamfut ama habto adudune aduga mairen haraga ai mayam mairen ga soibum ga thongba amta tawbiro de hawai jar metpa amaga tawbiro na mayam comment da phongdok pire ado ai mathang da soidana tawjarake warau biganu hawai jar lon bagi ai hojik process da leiri ko aduduna mayam support tawbiramu like tawbiramu ngasigiti bye bye